Maroiba pau trong lau bi thodok yaning da phungdok tuna khongjang leptana chathari kurumjari Am-Istv ki pau miyang tabiri basing mutaram nokjari hoji pau sandong pijari trong lau bi ki thodok amadi madu yaning da ba khongjang changsinba khongjang singda mioi ahum CRPF na nongmaina kaptuna hatkiba amadi Ukhrul district ta tangkul micham anibo kuki terrorist singna ambush tawduna hatkiba thawongbu pendaba phongba amadi laingakna achumba wayel pura uhaina ngasi lamding laikai mangagi maira paibi club singi thomi sing amadi wangjing lamding kaichel da pofam phamlibi ima mayamna saruk yaduna wakat mi phamkre Youth of Lamding na sinduna chathakiba wakat mifam aduda micham hatpa yaningde section 43 1967 Act lokthou kuki terrorist sing muthatlu mara leba CRPF chairak piu Central Force hanbikro aikoi gi saktam aikoi na ngakadabani haina thaba placard kaya susijinaduna kholaw kaya laukhiba ka loinana laikhidraba sing adugi mafamda ikai khumnaba utuna minute ani tumina leptuna awaba phongki Saruk yakiba maira paibi luchingbi amana tronglaubi thodok amade tangkul micham ani hatkiba ki thodok ase yamna pende Manipur bungakpi shenbigani haina lakliba yamlaba Central Forcing asina miyam bungakpi pagi mahota miyambu otpanaiba oina chathare proxy war chathaduna miyambu wahanba amade hainingba ngangningba amata haiba yadraba ngasigi laingak ki thawong sing ase pende haiba wafam sing phongdokhi Wakan mifam aduga mari lainana Youth of Lamding ki convener Laisram Joloitna Lising ani kunga humdoigi me ahumdagi thorak liba irang asida India amadi Manipur laingak ngasi phauba karigumba solution amata puthoktana mana tashinnadana leishinba sipende kukibu India laingak na makoigi proxy lanmi oina sijinaraga maitai amadi indigenous people singda landana basiliba se kudakta lepkadabani amadi masibu lephanna Manipur laingak na honagadabani haiki Manipur third May 2023 lagi kopi narco terrorist na maitai da lan tarakwa sibu India government na amadi Manipur government na hudi tawba kali ko solution amata puthokta na mana ta da bung kali ta khangdu mokoi na lesin ba siju koi mo sengna koi yuro lamdingi mai de nuai jade amadi kopi bu India gi lengang na mokoi gi proxy la ni mo na sina raga maitai da amadi indigenous people maitai amadi Manipur na riba nagasing indigenous people tangkul la riba puna maksida mokoi na lantana basiliba asi kudakta India government lepka dabni amadi Manipur government su masibu lephan na Manipur government honaga dabni CSOs kanglai pangna sinduna lanmi singna lamdam asida chathariba miot minai gi thabak kudakta lepu mayang lanmi sing lamdam asida gi hankro haiba maira khongcha chatkre awang lekan thabi posangbam kulen moirangi mera paibi sing imaibel sing amade langol gam village da lanjen natuna leiriba nupi kayana khongjang asida sargyakhi langjing achaubada CRPF na mihathi na hatkibagi mayokta jahi khudingi pangthoktuna lagliba khongchat ase handak jahi ki oina su tha sigi kunga tarukta Indian colonialism regis degi saruk ama oina pangthokhi saruk yakiba mera paibi singna mayang lanmi singna chathariba miot minai kudakta lepu Central Forces lamdam asidagi hanbikro tronglaubi ki thodok amade Ukhrul gi thodok gyaning de haiba kholaw kaya sulauki Manipur Innovative Youth Organizations Delhi Mayon Nasu Mayang Lanmi Singi Miot Minaida Laikidraba Sing Amasung Tronglaubi Amadi Ukhrul gi thodok pu pendaba amadi awaba phongdoktuna maira katki Guru Mutum Mudhu Art and Culture Academy Imphal gi Chief Advisor oiramba Mutum Nilakamal na laikhidabada Academy asina awaba phongdokre Guru asina Academy asigi loramba thodang kayabu ningsingki Hauji paugi marakthana tembe bre amatang lominasi
ꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Dada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksilaga tamo ba ni ne? Dada lang si Juhar habaga am takidrabo. Asum na, mayam na machalbo ngapshan lugum, masige yung masibu, asuya nga po kada batagi, next time tina ngapseli. Next time Juhar habaga ngapok na nabasim ba ni? Zaman mo isi na na, concrete katok na tinaba matanda, kapamil ang muktihan na hinggal adli. Next time strength is in the quick. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯗ꯭ꯔꯣꯡ ꯂꯥꯎꯕꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ Am-Istv ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ